Lambi Semlagani Haiba Thajaba Pirakpadagi total shutdown Handokkhre. Imphal East District ki Andhra Kendra gi manung chanba Yairipok Azad Golaidagi Nongpok Kaithal Manbi Faubagi Lambi Athubada Semgadabani Haiba Dabida Kaukiba Pung Nifunipan gi total shutdown gi Khongjang ngasi Kendra sigi MLA TH Syam Kumar ga Yasinaba Purakpadagi Handokkhre. Yairipok to Nongpok Kaithal Manbi Road Development Organization na Village Mapan gi Club Organization Mairapai Bilup Singa Kutsam Naduna Kaukiba total shutdown gi Khongjang local MLA na lambi asi tha asigi kun faubada lambi semjinba hauragani haibagi thajaba pirakpadagi handokle haina organization asigi ko convener Prem Kumar Lakrakpamna fongdorakli mahakna hai organization amadi village mapangi club amadi Mairapai Bilup Singna tha asigi tara mangadagi hauraga lambi asigi demarcation tawbagi thaudang lawba amadi maduda changba machinery sing MLA na puthokpa aduga lakliba tha asigi kun faubagi manungda black topping tawba haubagi thajaba adu pirakpadagi khudakta total shutdown asi handokpani karigumba masi thabak to onthorak trabadi thangnaba numittagi masidagi henna kanba khongjang kaya changsingani haiki mahakna makhata na hai lambi asida heavy vehicle sing chatpada athingba thamlamba adusu lambi semlagani haibagi thajaba piraklabanina numidang wairam pung 5 dagi ayuk pung 3 fauba komthokle karigumba hairiba matam asigi wangmada chalamlabadi maduda thorakpa afafatagi daita khudingmak masa masana pujagadabani hainasu Prem Kumar na makhata na fongdorakhi ngasi si ekoi ngarang haibadi ngasi ga hing nongai digi horakanda 40 hour gi total shutdown toramba adu koi local MLA ga maga koi ga karigumba kharada yanaba makhak purakpadagi ngasi gi koi total shutdown asi handokjare haibadi yanari ba wafam si maruaina tang 15 dagi organization asiga club singa khusam naraga lairiba lambi sigi demarcation tawada mahana changma mechin pibiraga demarcation gi daita na club amasung organization na lobiba aduga akoina lawjarakan demarcation tawruba bagi numit mangani piraba matung that 20 dagi mana blood topping process ase hogani haidana sigi assure haidi thajaba piramba dagi hairiba khongjang ase handukjabani adubu karigumba hairiba that 20 sida local MLA na piramniba thajaba sida mana thabak to onthok pirektaba taragadi masigi hek nonganba haibadi that 21 dagi akoi makha taba tongan tonganba akanba khongjang kaya tangsi langnabagi damakta organization amasung lairiba village singsi khunggang singsi Mairapai Bi club kaya ga punsi lakanda ahenba sidagi na kanba khongjang kaya sangsinaba sem saraga lairi haibasi masu miyamda hana khanganjari